Manipur gi furup sing yamna senglaba kumhai oibata natana mai haurol leiraklaba chingmi tammi gi nungsinabagi mari nauhauna ningsing hali ba mera hau chongbagi thoram ngasi harau tayambaga loinana pangthokre. Chahi humpu romdagi khunja singna ngak senduna thamlaktiba ipa swararen laifam gi umangasi community reserve forest ki mingda thamnaba hotnaragani haina social welfare minister H Dingon Fongdokre. Lamdamasigi wathok lanthok kayabu loisinaba hotnabada sumang lilana afaba khudam oiri afaba sumang lila ama oibada afaba aiba yamna maru oi haina tribal affairs minister Ledpau Haukipna Fongdokre. Amadi Imphal City Chowkhatlaga Manipur Chowkhatle Haibayaroi Manipur Chowkhat Hannaba Khungangi Lam Singda Lairiba Tourism ki sector sing asisu ningthina semgatpa mathau tai haina Manipur Tourism Cooperative Limited ki chairman Karam Shyamna hairi. IS News meeting tabiri bapum namak po ahan magtada Monica MAYENGBAM taram na okchari COVID-19 dagi ngakthoknaba khuttoina hambiu hand sanitizer sizinabiu mask upiu fit taruk ki distance thambiu yariba makai vaccine dose na kapthokpiu chection ba haibisina apum namaki yaifabani hojik pau sandokna bizari. Manipurda khondariba phurup singi yamna senglaba kumhai oibata natana mai haurol dagi leiraklaba chingmi tammi gi nungsinabagi mari adu nauhaunana ningsing hanba numit ama oiriba mera hau chongbagi thoram ngasi Manipur gi iningthau maidingu amadi Rajya Sabha gi MP Laisemba Sana Jaubana Sana Konungdagi Kangla Tamna Manipurda khondariba phurup sing amadi ningthau single loinana cultural procession chatuna haudoktuna pangthokre. Manipurda khundariba phurup singi ningthau amadi miyamna saruk yaduna kanglada leiriba laifam singda khoiram khibaga loinana laibak asigi ningthau sana jawba laisembana kangla men surungda mera wa yongki amadi mera thaumai thanki tharamadagi saruk ama oina mera men tongkhibaga loinana yengkhongsu tamki. Thoram adugi matangda paumi singda wa ngangladuna Manipurgi ningthau maidingu laisemba sana jawban hai Manipurgi puari ga sagonariba chahi lesing ani helaba ibudhau nongda lairen pakhangbagi matamdagi pangthoktuna laklaba amatta oibagi kumhai ase haujikki mirolna henna lumna lawba changi amadi lamdamasigi miyam hupna sarugya batangai fadabani amatta oibagi lipun sagatuna Manipurda khundaminariba furup khudingmak ichil inauni haibagi paujel pideba kumhai asina lakpada hena nungaiba mara chetpa amadi nungsi chanana hingba lamdam ama oirasanu haina paujel pikhibaga loinana laingak asina kumhai asibu mapung fanaba hotnabada lauriba thodang singbasu thagarpa phongdoki. Singmi tamigi amata ngairaba mera hokchong bahaiba kumai asina lakpasida aina lamdamasda lairiba tongan ba kanglu phurup sing punamak Manipurgi wangmuda laikhraba ko ireicha sing punamaki mafamda su aige maike dagi yaifo paujel pijari yamna liraba sahi lising ani ge maya oraba ngda lairen pakhang bagi matam dagi hogiba singmi tamigi dugumba amata ngairaba ekhoina masiba moromda koi common customary festival hairaga su ekhoina khangnaba yaraba dum kumai amani honorable chief minister Sri N Birena mana laibak sigi chief minister na lakpadagi di kumai ase state ki thakda pukhatpidana hojik yamna mong manin tana sinbasi ujabada ai honorable chief minister bu thagataba ngamde. Chahi humbu romdagi khunja singna ngak senduna thamlakliba ipa soraren laifam gi umang asi community reserve forest ki mingda thamnaba hotnargani haina social welfare minister H Dingona Fongdokre ngasi Phayeng gram panchayat senduna ipa soraren gi stairs sanga bagi thoramda wafam asi minister H Dingona Fongdokhibani thoramadada Phayeng GP gi pradhan angom Shyam Sakhi amadi haurang sabal city block ki BDO P Yaitongbana atoi mitunglen oina saru yaki H Dingona makha tarduna lamdam asigi miyamna aruba laifam ama oina launariba mafam asida lai khurumba lakpada stairs laitaba maramna laifam yauba ngamdana hankiba miyoi kaya marum yauramba adu state ki fundagi senthangna saba ngamlabanina lai khurumba lakpada thengnaraba awaba adu kokpa ngamlagani
mahausa gi khalasi kaidana thamnaba upal wapal sing si yokhatpa mathau tai phayeng asi atopa district singa tainaba mafamda leiba lam oibana yetnaba kharadi adum leigani hiram asigi matangda chief minister ga wari sanaduna loisinna basu hotnari umang asi community reserve forest oina thamnaba gidamak forest minister ga hanasu wari sanaki balaikre amukka so hana ningsingduna thabakta onthokna ba hotnagani haiki family na sibu preserve tawna ba plus lai shu khoi la family na sibu yokhat pa ko bada lai ba umang se ko sahi khumbu hen se ko le community se yokhat char ko ni atu maram mor kan da paying se da ni lai ba tourist maya mama lega to official sing to state dagi la kan da si le da ecosystem se ki fazabasi masidagi akoina paramoina tamjabagi atung khorong chawa logiba maya mama lai rabani aduna maram mor kan da ngasi paying ge sing umang asibu carbon positive oiba adumba jaga ma hai tagire koi faying si oi hadana maina report lai umang yokhatpa se tangai fadana koi laiba jaga jaga sing se da laiba community sing sina onsi yokhat pitar ga di ecological imbalance rali sim masi su su na kan mangani lamdam asigi wathok lanthok kayabu loisenna bahonabada sumang lilana afaba khudam oiri wafam asing asi sumang lila kanglub ama oiriba sana laipak nachom artist na chahi kunmanga mapung farak pagi lining thausana mahi temple board haying khongbalda pangthokiba foundation de kam silver jubilee thoramda athoiba mithung oina saruk yakiba tribal affairs minister led pau hagibna haikibani afaba sumang lila ama oibada afaba aiba yamna maru oi sumang lila na education ge medium da society asibu afaba achumba mayolda purakpada achoba thaudang lauri larik laisu haideba scholar singsu sumang lila iduna lamdam asi afaba mayolda semgat pamatam yaure thoram asiga mari lenina sana leipak nachom artist ki founder secretary saugrakpam hemantana haikibada mapok kumon pangthok pasina manglam chatta tawkiba kayabu ningsingbada natana history sembada maru oi ngasidi chahi kunmanga mapung faraktuna silver jubilee gi thoram pangthokpa ngambada lamdam asigi miyam khudingmakbu thagatpa phongdokhi sanalaibak nachom artist asi institution amani haibada haiman bathokloi lila kanglub asidagi thokiba artist kayana ngasidi manipur gi lila kanglub kaya maipunaduna chatli loinana mai pakpa mioi amamam oikibada pukningda apenba po I haki lila kanglub asigi senior artist sing yauna lila gi damak kathoklaba artist sing da khudol pot pituna ikai khumnaba utki thoram gi sarugama oina mahausadagi meragi purnima numitta pangthokpa mera wayung bagi thoram ga loinana lila kanglub asina handak manipur state kala academy na sinduna pangthokiba sumang lila festival da ahan mana panglakraba ranjit ningthauzan iba saurakpam hemantana lamjing lamtakpa wakhal ironba su miyamda khudol tamki Impal City Chakhotlaga Manipur Chakhotle Haiba Yaroi Manipur Chakhot Hannaba Mahausa Lairembi ki Fazaraba Khudol Kayana Yomdana Ladiba Kungangi Lam Singda Ladiba Tourism ki sector Singa Sisu Ningthina Sengot Pamatautai Haina Manipur Tourism Cooperative Limited ki chairman Karam Shamna Fongdokre MLA ki Local Area Development Fund amade Manipur Lainga ki Tourism Department ki Apunba Sentang Makhada Lupa Lakh Yangkai Changna Kakching District ki Tejpur Haitru Pokpida Hianglam Kendragi Oina Saba Eco-Tourism Park ngasi sangakiba thoramga mari lenina Chairman Shamna Makhatarduna Manipur si tourism gi lamda mahausa lairembina tongan tongan ba khudol kaya piramle hari ba khudol asibu aikhoina kanglon chumna sizinaba hairagadi ngasi lamdam asida thabak fangdabagi issue yauna maru oiba issue kaya gi waroisil purak pangamduna lamdam asigi senmitlon da su chauna ahungba purak pangamgani loinana miyam gi mihud oidiba singnasu lengakna miyam gi damak thadarak patongan tongan ba kanaba sing miyam da mapung fana yauhannaba thamoi sengna thabak tauba amasu mathau tai haki Taramaduggi matangda Hianglam Kendragi MLA Dr. Y Radheshamna ngasi sangariba tourism park asina Hianglam Kendragi thabak fangdriba nahakaya senthok lambi lehanbagi mathakta miyamna su pukning wakhalgi oinasu pothajaba fanglagani miyamna su park asibu isagi iral amani haina khanlaga sizinaduna park asibu lu nana thamnaba appeal tawkhi Aku cakap pasti kaya hai kalau si sinia tamia loy cakap lagi ni mana ikut cakap tu. Hal mana kau cakap pada mana ikut cakap ni hai biar loy. Naturally itu cakap ada.
पुनबसे लोइन पामने ने खल मणिपुर चौखट लमदम अमा ओइबा अदुगा मणिपुर की सेल थोंगी फिल्म फगलन के हाई तारगदी सुंबर टूरिज्म पार्क सिंचे पाक्सन सेंगलगा अतोपसु कोइबा लाकनी Manipur da hauki bapung kunmari da miyoi amata COVID positive oiba thengna khide active case masing tarani thoi leiri COVID common control room dagi thadorak pa report ki matung ina laichit asidagi miyoi ahum laina astagi naba fagalak pa thengna khi fagalapagi chang chada marfudrani pan 10.5 da leiri Manipur da haujik fawada COVID na naba mi gi masing asi punna lak ama lising kuntrama pan chanipan kunmanga sukre laichit asina maram oraga miyoi leitaba yaukide amadi lamdam asida laichit asina maram oraga laikidaba apun mami gi masing asi lising ani chama nifuma pan da leiri aina lepleba fireb asidagi hongloi haiba wakhalon adu thadoktuna laibak ki damak kathokpa tamna si haina lamlai kendra gi MLA khongban tabam ibom chana phongdokre chahi khudingi leptana chingtam ani gi marakta nungsinabagi mari sagatpa mera hau chongbagi thoram pangthoktuna lakpagi sarugama oina ngasi kangpokpi district ke tuition 5 village ta nat ki oiba thoram kaya ga loina pangthokre Thoramada UPF ki President N Rupachandra, Tuition 5 Village ki Chairman SH Nisosel, Mapi Council ki Vice President Thangjam Samananda Amadi, Miyoi Kaya Sarugyaki. Thoramadu Sarug Ama Oina, Imom Mapi Council UPF NIPCO IMSCO HRGM Amadi, Tuition 5 Village ka Kutsam Naraga Pangthoki Thoramada, Tuition 5 ki Kunja Singna, Inkol the Tazaba, Chana Thaknaba Potam Singh Amadi, Tamgi ima singna purakpa chanaba potam sing potlanaki kolgi kunja sing thoram asibu seliba thomi singasu nat ki fizol khudol tam nabakaloina kunja singna nat ki oiba zagoi sing su utki MLA KH ibom chana makha tarduna mina haiba wa taraga achum aran khangdabida akhangba saraga wa ngangbagi thabak asi toklasi miyoiba amana Pangdamda tamselaga lamdam asida nungsi chanana kundamineba purup maselgi marakta irang sagatnaba hotnagumsi mera hau chongbagi thoramasina jing amadi tamgi marakta nungsi chanaba purakpa oirasanu CSO amadi political party ki miyoi singna tawba thabakta achum aran thidana ayaba hekta bigumsi haiki akoi se aruba phiyom amada leirabanina koi khara henna wakhan khandaba masim mathokta paw ma taraga madu sumabra haina hekta asum badongna haidi akoi isasina khangabadongna hekta ngangba ai siumba sima suktaw tawdo phayena khali ana akoi siumba dagi section je ba khoi mya khoi singtam leinari ba nuksine leiri se nuksina dana ba thugaina ba sin ba su element mayam leitabna te karigumba akhoina paw mata ba karigumba wafamama gimaramda khara tarak ba se khoi mya kono khangna ba honamina aduna afaba taw se khoi mya sagatpa phadaba taw se khoi mya na yeithatpa Thoramadu Kamari Lenina Taruk Suba Mera Hau Chongba Observation Committee ki Chairman Amadi Haumi Research Guild Manipur ki Chairman Robin Singlaina Fongdorakibada Mera Hau Chongba Thoramasi Ching Tampuna Nungsi Mari Chetnaba Thoram Amani Thoram Asina Ching Amadi Tam Machin Manauni Haibagi Wakaladu Amuk Hanna Ningsing Handuna Manipur ki Apunbagi Saktamadu Sagatli Aikoi Masil ki Marakta Thazanada Bakaya Lauthoklaga Lamdam Asigidamak Hotnamina Si Haiki Langmaidong Dramatic Union Linkat Kibagi Nifutaruk Rak Suba Chahigi Palan Thoram Pangthok Bagaluna Manipur State Kala Academy Amadi Langmaidong Dramatic Union Ani Napuna Sinduna Nifutaruk Rak Suba Kha Manipur Dramatic Festival Lisingani Kunithoi Ngasi Langmaidong Dramatic Union ki Hall of Haudokre Thoramadu Manipur Tourism Corporation Limited ki Chairman ML Karam Sham Hyanglam Kendra ki MLA Dr. Yumnam Radesham Waikong Zilla Parishad ki member CH Indrajit na maruay pamitung sing oina sarugyaki. Tharonggi sarug ama oina thaunaujam ngawbana iba lairik hayeng na kamdaw bahay na maing thon ba lairik ama sufongki. Luna na drama gi lamda saknay raba miyoy kayada manapito na ikay kumnaduna festival atugi souvenir amasu MLA Karam Sham na fongki. Ngasi haudoki ba festival atu da Manipur ki tungan ba theater group tarataruk na sarugyaduna athoy ahon tanagadori. Langmaidong ba khunje lila drama yamna pamjaba yengjaning ba pamjaba khoida jaba ama oirami
elang nakai gi ahan oja joy sina turing drama la gi mamang matung adaida yamna chawa theater gi iho masula pa matam dugi founder members sing sina yam tang na mani gak chatpada maming chatpa lila iba pithna lai director pithna lai theater wakal pithna lai madu koina lam bangam di Kanglaipak Manipur bu lisingam ga jamapan ni fuma pangi October 15 da India da nampu da loi chanchin khibagi mayok ta chahi asigi lakleba October 15 gi ayok pung manga dagi numidang wairang pung manga fauba Kanglaipak Manipur da ain na thingkraba lalholup Socialist Revolutionary Party Kanglaipak na general strike lauthokre lanai gi ningtamba amadi furup ki ningtamba ani asi punna chatmin nariba leibak singna manglumda masagi saktam ngakna chakhatpa ngamla hali khunai gi pothokta yumpam oiduna sagalakpa khunai furup ki chatna diklam aduda yumpam thonlaga semlakpa lesemlon aduna khunai adugi ning tamjabagi firep laujaba ngamhali Britishna thadok lamlaba matungda nongchup thangba kha nongpup Asia Wesha madi kha Asia gi ning tamlamba ning thau panba leibak chamanga humphumanga mok adu haujik karamna hingli makoi sing adu nampung punsilaga karamna India kauba leibak ama semlakhibagi haiba si India gi loilam oina leiriba si aikhoina nainafam thoi India gi loi lengak Hindu feudalism da yumpham oiba neo colonialism isi Asia Wesha amadi kha Asia gi leibak singda karamna sandokpagi haiba si nainaba matamda malemasida ani suba lanjau gi matungda sandokliba neo colonialism gi saung asi khang bada amadi thengnabada laigani haina lup asina hairi aikhoigi ningtamba hanjinnabagidama ningtam lantheng hena kanna changshin minarasi apunba lantheng ama changshin nabagidama miyam amadi lamdam asigi yawolop singna pirak pautak paumit sing sore pana taramna okani hari loinana sore pana kauriba general strike asida I paugi loisang amadi paumi singi mathau mai ising mai ho langpok ana ayek furup khudingma ki lining laison thorum sing konseloi haina Socialist Revolutionary Party sore pa kanglaipak ke publicity secretary MC Yaifabina khutye piduna thadorok pachirul asina fongdorakle Handak pangthokadoriba Jiribam Municipal Council gi election asigi damakta thokiba order amagi matung ina ward number 2 Kalinagar asibu ST quota haina order thorakpa ase yaningde hariduna ngasi Kalinagar ward number 2 gi community hall da pawgi mifam ama pangthokre ward number 2 gi voter singna punsinuna sinkiba pawgi mifam atuda Bappa Roy Koba Miyoi Amana Fongdorakibada October Tang Mangada Mahor Department na Thokiba notice amada Jiribam Municipal Council gi ward number 2 asibu ST quota haina notice thorakpa silaibak thibani ward asigi voter chamanga humdra taruk laiba asida ST gi voter chama nifumanga rom khak leiraga 30% fawba sudna ST quota oina notice thorakpa si yaningde loinana mamagi election da su ward number 2 asi ST quota haina thokibada aikoina rotation ni khanduna wa amata haidana lairamani maramdi ward asida tongan ba community sing punna laiminari ba ward amani asida amuk handak asisu ST haina thorakpa asi ward asida laidiba voter singna yabangam loi hiram asida mari lainaba singna meeting changbiyu karigumba general quota da onthok Pidrabadi, Makal Makaki Kongjang Changshilak Pai Hainasu Haiki. Idamasigi Asigamari Lenana, Jiribam G MLA Hamadi Mahod Department G Commissioner, Director da Aibuche Masu, Deputy Commissioner Jiribam G Kotang da Pisilagan Hari. Nasigi Pau Gi Mifamatuda, Bappa Das, Rajesh Dev, Pradeep Roy, TH Chandan and Brojen Susarugyaki. Handak akogi municipality election asida ward number 2 gi ST tabasina koi public sina mayam sin nuaiteba manam sin mamangi chahisu ST tamme handak su ST tabasina public sina ko nuaiteba manam si akoina ward number 2 gi 576 bottle is da 144 45 something much ST leveling table leveling adu mo 30% su jawdebagi moi ST tabasina koi public ward number 2 gi mayam taning deba phongba adu domo ta media through dagi silena bo authority mayam sida akoi appeal thojage se tarigum ba jaradi akoi ward number 2 se ST de general tahan view
Water Resources Department and Relief and Disaster Management Minister Awangbong Newmaina Awangbong Newmai Special Scheme for Widow, Widower, Orphan and Disabled Ahanba Phase ki installment release tawkre. 52 Tamai Assembly Constituency da leiba Lukrabi amade orphan da leiba yauna beneficiary chahumda ngarang lupa lakh mari lising yankai ki senfam ase yenthokki bani. Scheme asiki makhada beneficiary khuding makta tha ahum khudingi lupa chamanga bank account da transfer tawgani. Tharamadada Minister Awangbong Newmaina lengakna scheme kaya ama puthoklabasu scheme sing aduna thabak khudingmak consent mangamde maramaduna mahaki thagi toloptagi chada hompumanga voluntary donation tawduna mahaki oiba scheme asi haudokpani haki hariba scheme asi taranithoi suba Manipur Legislative Assembly loidriba fawba chatkani haina phongdoki. Aina thingkraba lalholu pre-park progressive ke Pingang Lanmi Linkhat Kibagi Jahi Nifutaruk Subanumid October Mapan na lakpada Ningtam Landa Tawaina Ponta Pi Krabapum Namaki Mafamda Yawol gi Ikai Kumnaba Utlakli Ningtam Yawol Jathariba Singna Indiana Jakot Taurangi Tabak Paikati Haibagi Matangda Wafam Tamningde Maramde Development Late Badagi Ningtam Iho Horakibanati Haina Pre-park progressive ki chairman Longjam Paliba Maitaina Khut yek pi duna thadora pachero amana phongdorakle India laingakta chakot semgat tawbiganu haikibasu laite adabu Manipur bu chakot semgat leihandana lochen oina thamnaba India ge launam tawba senment amasung laingakki thorang kaya laiki haibadudi miyamda thamlakli English mga chamapan ni fumapan gi annexation miyam gi laingak leiriba ningthorol leibakpu part C state ta non thahan kiba permit system lautokiba chakot semgat kini haiduna first 5 year 1951 to 56 ta season han kiba haikru manana yomba lupa crore amagi senthang kharaduna takliba wafam di Indiana Manipur bu matam chuppagi loichen oina thamnabagi thorang tawki haibasini masina maram oraga anti India gi ihawasi thoklakibani hari surrender drama utpa India gi mayokta leiba miyoi yamselaktre haiba dudi Delhi gi manglanda mangak naba wangangni democracy gi laisangni hainariba legislative assembly bu laipung laifam phampham olaktringaida Indiana Khodol Tamlakiba Loisanba Waraba Thodok Wathok Sinjak Mipan Tanghaliba Project Sing Mahi Tambagi Lamda Soiriba Singi Singsi Wakal Khandafam to Ihari Hairok Kendragi MLA Dr. Thokchom Radesham gi Imung Manungna Sobroto Cup Football Tournament Lisingani Kunithoi Sub Junior Boys ki Champion Team Oirakraba Hairok Higher Secondary School gi Mahiroi Singbu Harau Tayamna Oktuna Pukning Thawat Kre Haukiba September Thagi Chechet Taramanga da New Delhi gi Dr. Ambedkar Stadium da Sanaba Under 14 Subroto Cup Football Tournament Lisingani Kunithoi ki final match ta Manipur gi Hairok Higher Secondary School na Jharkhand gi Berwa High School bu goal ani sinoda maiti ba piramnaga tournament adugi lemjadingai orba winner title du laukibani MLA Dr. Thokchom Radesham gi Hairok Thokchom Laikai da leiba yum da pangthokpa harau taramna okpagi achamba thoram aduda MLA gi apokpa Thokchom Ibochauba amasung MLA gi loinabi Thokchom Ongbi Vidya Lakshmi Hairok Higher Secondary School gi principal TH Nimai school asigi lecturer CH Heramani team coach Naurem Bijoy Kumar amasung team manager SH Bhumeshwar Susarugya khe MLA Dr. Thokchom Radesham gi loinabi Thokchom Ongbi Vidya Lakshmi na Sanaroi Singh adubu pukning thawatpa wafam gaya thamki Thawbal District ki Manung Chanba Mayai Kaitheldagi MD Rashid Ahmad Elias Sanayai Kauba Miyoi Ama Tha Asigi Tarukta Sina Phankiba Adugi Matangda Yasin Naba Wari Sanasi Haina Andhra Kendragi MLA na
delaying practice tauduna tuminna laisille haiduna misi aduga mari leinana semkiba JSC na MLA da nungai taba wafam sing thamlakli amaromda imung manunggi nungai taba phibam yenglaga asiba hakcha ngasi lauraga mathau mangam pangthoklagani haki ngasi mayai kaithelda laiba MD Rashid ki yumda paumi singa unabagi thoram amada JSC against the killing of MD Rashid Ahmad Sanayai gi convener MD Helaluddin na paumi singda fongdorakibada MD Rashid thasiki marida Imphal East District ki andro kendra gi manung chanba nongpop kaithel manbida chatkibadagi mari makhong mafam khangdana imung manungna thinaduna leidingaida thasiki tarukta yambem PHC da leiri haibadagi asiba masa oina phangkibani misi asi yamna laibak thiba nungaitaba thodok amani jerek asida andro kendra gi MLA TH Sham Kumar na nakal animak ki oiba yasin bawari sanarase haiduna thamlaga wari sanadabida apikpa furup apikpa khungangni haibagi matagumna delaying practice tawbiduna thambiba asi yamna nungaite misi asigi matangda langla langjil achumba ama fangdriba fawba JSC na hanbalaitena makhal makha kaya gi khongjang junction khikani hairi Rashid ki manau nupa Arif Khan na mihat asida chenaba sing Manipur lainga ki mari renaba authority singna athubada thidok piraga matik chaba ain gi cherak pibiu lamdam asigi achumba pamba CSO sing maira paibi club organization sing amadi miyamna JSC na changshilak khongjang singda saruk yabiu haina miyam gi pukning chingchinki Date 4 da chakraga 6 kilometer sirena hairak pasidi hinglingai matamda naarina haibira adi phaba aduga sirena hamjalamba sidi yam nungai jade mari lainaba government gi authority sing na sumitian kanna changhaningi achumba langla langjin putho aningi masana thuraga magi nupi angang je tha ime hazira surim nimi gi kanagi gari thaujari bani adu sigi macha ani khakta lairi pikliba angang ani sigi matam sida phawba mi su sina thambiraga su hadu piraga su mayam atoyana yawhallaga su amaka masada blame tawbibse yam nungaite Shillong Manipuri Students Union SMSU na sinunangasi State Central Library Auditorium Hall Shillong da nifutaruk suba freshers kam social meet thoram amapang thokre thoram adu da kairao kendra gi MLA Laurembam Rameshwar mitei State Sports Council Meghalaya gi hanagi senior project engineer ibohol khetrmayum All Manipur Students Union MSU headquarter Imphal gi external affairs secretary Wangjam Sanatomba maite amade Nilgrims ki transfusion medicine officer Dr Lutika Nepramna maru oiba mitung sing oina saruk yakhi thoramatuda iramdam Manipur asigi tongan tongan ba kanglup singgi oiba cultural program amadi mihols ki kangbuna thang atagi oiba fajaraba thoram kaya otki SMSU na chahi lisang sitna Manipuri singna awangba mahai tamnaba mafam asida laibada khodong chadaba kaya thoglaktanaba haiduna miyamgi mating pangbagi thabak tawduna lakhi Manipuri singna Shillonggi tongan tongan mamafam singda leiduna tongan tongan ba institution singda mahai tamliba singi wa khalon sing mai paknaba made amattu oina punsinnabagi pandamda hariba thoram asi pangthokpani thoram asigi saruk ama oina SMSU gi nauna thau punaba khallaba executive singsu wasak lauki haina union asigi general secretary na thokpa jerol amana fongdorakli hojik pawgi mrakthana atem break amatak lawminasi Electric laktabana maram oiduna asabe ising phanglar haibini sa thiningai leitraba Firmson solar water heater contact number 9612391300 and 9862669522 aikhoi gi address hairangoi dung ni thamja karong Imphal West break matung na mayam taram na uchari makhata pauda Hakchang fana leibagalona luna na leibasu mathau tai haina apunba fitness center AFC gi managing director Yumnam Hamlet na phongdokre ngasi thangmai banda leiba chairau chingda AFC na pangthokliba transformation challenge ki sarugama oina nongmagi oiba social service camp amada wafamasi Y Hamlet na phongdokhibani mahak na makha tarduna plastic na mahausagi khanda pirakliba chaitheng asitag ngak thoknaba hotnamina se chairau ching asida lakliba myoi singna plastic ki potlam sing amade plastic bottle sing mafam chana hundok se haiba wafam thamki
ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯑꯁꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯆꯦꯂꯦꯟꯖꯀ ꯃꯔꯤ ꯂꯩꯅꯅ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯁꯤ ꯍꯛꯆꯥꯡ ꯐꯕ ꯈꯛꯇꯅ ꯌꯥꯗꯕꯅꯤꯅ ꯂꯨ ꯅꯥꯟꯕꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯃꯊꯪꯒꯤꯗꯁꯨ ꯑꯩꯈꯣꯏ ꯑꯦꯛꯇꯤꯚꯤꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯦꯛꯁꯔꯁꯥꯏꯖ ꯑꯗꯒꯤ ꯒ꯭ꯔꯨꯞ ꯑꯦꯛꯇꯤꯚꯤꯁ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯊꯪ ꯇꯧꯕꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯑꯁꯤ ꯆꯤꯡ ꯃꯇꯣꯟꯗꯒꯤ ꯑꯩꯈꯣꯏ ꯃꯈꯥꯐꯥꯎ ꯑꯩꯈꯣꯏ ꯇꯧꯖꯕꯅꯤ ꯃꯌꯥꯝꯒꯤ ꯂꯨ ꯅꯥꯟꯕ ꯈꯣꯠꯄ ꯑꯗꯒꯤ ꯁꯦꯝꯅꯁꯨ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯣꯄꯜ ꯖꯤꯝ ꯁꯪꯒꯥꯕꯗ ꯃꯥꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯦꯟꯅ ꯂꯨ ꯅꯥꯟꯅꯅꯕ ꯑꯩꯈꯣꯏ ꯉꯁꯤ ꯂꯣꯏꯅ ꯀ꯭ꯂꯤꯟ ꯇꯧꯖꯒꯅꯤ Institute Innovation Council of Manipur Institute of Technology IIC MIT na sinduna tha asigi tang tare tagi ngasi fawba chatharakiba teachers Techstars Startup Weekend Mapung Fana Manipur University gi MIMS Auditorium da pangthokre Hariba Thoram Asigi Ahan Banumita MIT DM College of Commerce MTU Liberal College Sipet na Singba dagi punna team kunma toina sarugyaduna Potokkiba idea singi manungda idea taranithoi voting gi khothang da khangi hariba idea sing adu MIMS ki professor CH Ibohal Globis Web Solutions Private Limited ki managing director Roshni Kumar Yambem amadi Taret Foods Private Limited ki managing director Birval Chingangbam Yauba Mioi ahumna saba jury amana warep laba matung makok mathang khanki ahanba best idea gi mana eco youth Ani suba best idea gi manana alleviate amadi ahum suba best idea gi manana da tanjana funky hari Jiribam district laiba Jiri News Network JNN Hariba News Agency asina Manipur gi paumi singbo pukning thawatpa amadi chawkhatnaba pandamda Manipur state asigi paumi sing manungda khwaidagi faba paumi ama amadi Jiribam district asida khwaidagi faba paumi ama khankattuna JNN award piragani haina ngase JNN gi annual meeting loiraba matung JNN gi editor in chief Seram Herajit Singna lauthokre Mahatna Makhatana Haikibada Jiri News Networks Committee JNNC gi Chahi Ahum gi Thau Pugadaba Executive Body Member Taret Nasaba Executive Body Member Amasu Ngasigi Mifamna Khanki Committee adu gi President ta M Brojendra Singh Vice President ta P Singomani Singh Amadi Jonita Arambam General Secretary na M Kunjamohan Singh Amadi Treasurer ta L Fazalembi Chanubu Khanki Imphal da JNN gi office branch ama athubu matamda hangdok loinana Manipur state asida pawgi lamda thabak tawriba pawmi singbu pokning thawatpa amadi thauna hapa oina khwaidagi faba Manipur state ki manungdagi JNN best reporter award ama piba amadi Jiribam district asida thabak tawriba pawmi singi manungdagi paw gilamda thabak fazana tawba pawmi amadasu JNN best reporter award piragani haina lauthoki Award asi lakliba November gi tang kunda JNN gi lakatoriba taranipan subamapo kumon thoramda piragani haina phongdoki Paumi amabu koi award oina Jiri News Network ki award ama pinanaba khanai toina Jiribam degisu koi Paumi amabu award pinanaba ngasigi mifamna waribasi lokre Jiri News Network ki award che koi Manipur da phongliba newspaper singdagi khangalaga Jiri News Network award aduga Jiribam district ki oina su koi Paumi singi award ama pinanaba khanaje makata na koi Jiri News Network ki koi Imphal da office ama athuba matamda hangdona bagi koi thorang tawnaba hona jagani Educational Moral Foundation EMF Wangbalna 84 gi mityang makhada haukiba September thagi taranipanda Imphal Thawbal amadi Moirang mafam ahumda pangthokiba first state level maths and science competition da makok mathang taraba singi manamatum yenthokpagi thoram ngasi Wangbal Mayai Lekai ground da pangthokre class 5 to class 10 fawbagi mahairoi singi oiba competition atu ki category khuding da first second amasung third position takraba sing amadi consolation fangkraba mahairoi singda manamatum sing adu yenthokladuna MLA Surja Kumar na hai ngasi parents sing amadi school authority singna mahairoi sing semba matamda quantity yengdabida quality yenglaga semsi aran balambi season aduna mai pakiba mahairoi singna afaba samaj ama semba oithokloi isana ta sengna haizaba khara adu mayek sengna hainaba hotnabada amadi
Madudagi hena fagatnaba thamoi sengna hotnabana hena faba khongthang oigani haiba wafam MLA na phongdokhi tharamaduda social scientist Dr. Dhanabil Ashramna hawragliba angang singbo matau karamna mapa mama singna warak watem gadage loina dage mahai masing tamhan gadage tungi afaba mioi amamam ohannaba angang sing karamna sem gadage amadi mapa mama singna kari tawgani tawroi haibana chingba sing sandokna miyamda thamki Wangjing damiyam na irat liba wangjing ningthaw umanglai harauba loiraba matung laisang asigi thong alonduna lakiba adu nongmaijing numit khudingi ayuki pung 8 makhaidagina Nepal makhai fawba laigi thong hangbaga loinana miyamna lai khurumba yaragani haina wangjing ningthaw harauba thawgallupna khanghalakli Thawgallub asigi secretary na phongdorakpagi matung ina hariba umanglai asi kalentha khaktada harauba loiraba matung laigi thong chahi chupal thong londuna lakhibani adum oinamak akhang ahai amaiba amaibi khulgi ahallaman kaya yauna ngasi famkiba mifamna akaknaba chatna kanglon ngakna nongmaijing khudingi laigi thong hanglagani haina khanghalakli ngasi meragi punima koi thani numit sida wangjing ni thoi pai bu amadi mai be pan thoi bi koi sana sangai thu hangduk chaduna amai bi laikai ga halamani mai bi si loinena laiba naharo nam punna wangjing laibungda mithum thom matungda hari ware si logjabani ngasi nomajing numit sigumna mathangi nomajing khudima lagi thong hangduna sana sangai de lengbi tuna lai khuramba yabagi longjaw punamang phaminara Haujik sanabagi paulo birase Gujarat na yumbung oirga haukiba September 18 dagi hauduna chatharakliba Kuntradaruk Suba National Games asida Manipur gi makhatana gold medal amade bronze medal lauduna medal talida hapchinkhre ngasi judo masanada ti inunganbi tebina kg humdra makha kanglupta mahakilamba oikiba kayabu pre amadi quarter final da maithiba piram laba matung semi final da Olympian amadi Asian Championship da medal kaya laukibi Haryana gi Garima Chaudhary bu maithiba piram naga final da amuk Punjab ki Sanaroi bu second kuntra gi manungda maithiba piduna gold medal lauba ngamkibani Amaromda kg humdranipan kanglupta state asigi judoka M Indubala Devi na bronze medal lauki Triathlon da KSH Kabidas na bronze medal lauduna state ki bronze medal masing hengat hanki Chatharakliba games asida ngasi fawba gold medal 13 silver medal manga amadi bronze medal 13 punna medal 13 lauduna Manipur se mapan suba fam kalli games asigi ngasi 13 ni janban numit fawada yumbu oiriba Gujarat na gold medal 13 silver medal 10 amadi bronze medal 10 punna phangduna Tarahumdoi suba fam kalli services amadi Haryana na games asigi ahanba amadi ani suba fam kanduna chatli hayeng Manipur gi nupi football team ga Orissa ga final sanaragani masaba Olympiad Asian ki medal yam lor bani mag Haryana da gi Garima Chaudhary mamang su senior national su mag aiga final fight da thengna jaki ado asi joy semi final da mag thengna pada ibani 17 minute rom ai sana jaki aduga final di Punjab ki nupi maga sanaraga 30 second 45 second da lotion maga Gujarat da chathariba Kuntradaruk Suba National Games Racing ni kuni thoida nupi gi kg yankai manga category bu gi weightlifting da gold medal lorak labi Fandom Rani Balabu ngasi Imphal Airport taramna okhre Rani Bala asi Arabti dagini ngasi mahakpu okpagi tharamadu Arabti Youth and Student Development na sinduna pangthokibani Maroi bapau Manipur ki furup singge yamna singleba kumhai oibata natana Mahaurol dagi leraklaba chingmi tammigi nungsinabagi madi nauhauna na ningsing haliba mera hau chongbagi thoram ngasi harau teyambaga loina pangthokre Chahi humpu romdagi khunja sing nangak senuna thamlakliba ipa soraren laifamgi umangasi community reserve forest ki mingda thamnaba honaragani haina social welfare minister H Dingona phongdokre
lamdam asigi wathok lanthok kaya bu loisenba hotnabada sumang lilana afaba khudam oiri afaba sumang lila ama oibada afaba ayi bayamna maru oi haina Travel Affairs Minister Letpau Haukipna Fongdokri amadi Imphal City chawkhalaga Manipur chawkhatle haiba yaroi Manipur chawkhat hannaba khongangi lamsingda leiriba tourism gi sector sing asisu ningthina sengbat mathau tai haina Manipur Tourism Cooperative Limited ke Chairman Karam Shyam na hairi Haujiki onadi IS News na bisa pau mata asli loisindare